ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯃꯉꯥꯔꯛ ꯁꯨꯕ ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯟ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜ ꯏꯝꯐꯥꯜꯗ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯗꯤꯋꯥꯁ 2024 ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯈ꯭ꯔꯦ। ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ। ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒ ꯊꯥꯔꯒ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯃꯤꯁꯟ ꯄꯥꯡꯊꯣꯛꯄ ꯆꯍꯤ 10 ꯁꯨꯔꯦ। ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯒꯤ ꯂꯨ ꯅꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ। ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯨ ꯃꯍꯥꯛꯅ ꯄꯤꯔꯛꯈ꯭ꯔꯦ। ꯆꯥꯝꯃꯒ ꯌꯥꯡꯈꯩ ꯃꯉꯥꯔꯛ ꯁꯨꯕ ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯟ ꯊꯨꯡꯅ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜ ꯏꯝꯐꯥꯜꯗ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯗꯤꯋꯥꯁ 2024 ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯈ꯭ꯔꯦ। ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯔꯥꯖ꯭य ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ। ꯂꯣꯏꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒ ꯊꯥꯔꯒ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯃꯤꯁꯟ ꯄꯥꯡꯊꯣꯛꯄ ꯆꯍꯤ 10 ꯁꯨꯔꯦ। ꯅꯦꯁꯟ ꯑꯁꯤꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯒꯤ ꯂꯨ ꯅꯥꯟꯕ ꯂꯩꯕꯥꯛ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕꯁꯨ ꯃꯍꯥꯛꯅ ꯄꯤꯔꯛꯈ꯭ꯔꯦ꯫